पाउचरेंपुम ओइबा मरओइबा पाउ खरा अपडेट तौजरी इम्फाल एयरपोर्ट लंबीदी सलमना हेना फरे यास्कुल लंबीना मी हाट कदौरे सांघाई फेस्टिवल ममांगदा इम्फाल की लंबीसिंग सेमजिनबा याब्रा यंगचिनगनी बेरेन मणिपुर लेंगा कनकनबसिंगना सोशल मीडिया प्लेटफॉर्म क्यादा लंबी थोंगी फिल्म फरी आइना थागनरबसु इम्फाल एयरपोर्ट लंबीदी सलमना हेना फबगी फिल्म द लेरे यास्कुल लंबी न कोमजाउ ngaktangaidu mi hat kadore imphal manungki lambi sing sanga festival mamangda semjinba yabre yangchingani hana sub minister nongthomba merena phangdokre sim minister ki thakta works department ki official sing amasung ati mari leinaba department sing ki engineer sing yauna mifum kyara pangthoktuna imphal ki lambi sing asi drain amadagi amhawa koilas thaduna uful thoktaba lambi ohenana bhawari lawkhiba laikre Lengan state asigi maru oiba lambi sing asi athobu matamda semlagani aina pawmisin da kayarak phongdokhiba laikhrabane ado imphal manuki lambi sing ki mangda national averaging jauna lambi masa masa khara sembanadana maru oiba lambi ke athi matam sangna sembirakta bamasung lambi kharana quality control tawdana semlambadagi phibam ka hena sokna laire imphal jarvok lambi ki konuk mamangdagi androk parking phawraga ngarian pawu saliba lambi asi phibam ka hena sokpadagi miyam sathok sasinda ka hena khudong chadaba mayoknari lambi asi augeba nongju thagi matamda ising tongchin thuna leibadagi wangkhai angam laikai dagi world club mapa dagi yonglan leirak masin phawa lambi semke yamna nem taba lambi gi saruk sing leibak thongkatuna wangkhat alaga sem bauke lambi asigi ningthem pokri mapan crossing dagi yonglan leirak phawa dadi black topping tawraga sem baloikre adoba matamatu da WBM lawraga thamlamba andro parking dagi world club mapa phawade hausisu black topping tawdan lang thoklaga thamlambadagi gari charbada nongkap thokdan panbadag mi asok apan yawnari haire loina lambi asigi yongla leirak masindagi kongba fawraga kairau wangkem phawagi lambi asi yamna ka hena sokna leire yongla leirak masin lawrembam leirak masin wangkhai mehum leirak masinda lambi asi tobat kaklaga pipe fombagi lambi tawtholga ningthina semlam dabadagi komjau oina leiri pamapam sing semjin bidavana miyamna sathok sisin tawda kudong sadaba kya thogalle komjau sing asida namidang kari sujenduna accident thoktuna asok apan nang bayawre lambi asigi mafung kada lambi kairak pothole chawna leibana gari sathok sasin da chawna kudong chada bamayuk nalle hariba lambi asi pothole men kiba thamari fatrivani aduba pothole men bagi thabak tawriba sing aduna quality leina dhabak suram daba nung khara sabkharaga mathakta koila Pana tasil lambadagi au khiba tha khara gi mamang da dong chokiba atu thama koina semlam balambi gi saruk sing adu loina kaidun hauju su phibam jamna chadana leire amram de impal me onda leiba marang khonggi krishna pemi olpam dagi kaisam thung ta balambi asti miyoi kya gi mang thifam ka manare lambi asi au gi basahida black topping tawkhra matung da khara leira ka pipe thowa masong se Sebenarnya ki pet sem bagit ngahak laitana tok padagi lambi sing asi yangai da phiba mabada laire lambi pati kasi yamna sathina akaya toy thok padagi miyam chathok sasin tawbada ka hena khudong chathaba thogalle nong chuba matam da lambi este sing tungsin dhanam yamna chathok sasin tawbada kom sing udaduna gari thawjilu padagi accident thoktuna laikana ki bhai aure Anba battalion Manipur Rifles na dragana secretariat VIP sing yawba asoba tharom pang thok matam da gari sing chathok sasin thingba matam da lambi asi diversion road oina sinariba yamna maruai palambi ni asigam maruai palambi asibo lengana thawsadana sempidan leiriba asida lambi asigi nakalda dukan tawriba singna penda phongdorakle lambi asigi nakanta dukan tawriba mioi kharana pause asida hai lambi asi yamna maruai palambi amawarabasu lengana hanna yengbidaba asi pende lambi asida gari sat matamda uful ka hena hawwana azba yawna makal kyagi ningsa swarga mari leinaba anaba fokhana nabaki ohelle Lagana san biduna lambi asi amuktam yang changpituna fajana sembiu haibo wafam thamlagle amarom da Imphal city mayo fawraga chaliba pauna kaitel ki lambi asi chu phibam ka hena sokpadagi miyam chathok sasinda khudong chada bamayong nari laika gasina secretariat mamang nafilan complex magjauna phibam phariba lambi ki saruk kharabudi nauna black topping tobagi thabak chathari atu Imphal city mayo ge maroi lambi ke adi haujik so phibam patan leiriba aside laika ki works department puning sangba wat pagi mabi tare National Highway ki saruk wariba lambi khara khak faraga Imphal banung lambi fare habati lan gane haujik sangai festival gi damak lengana mapal lebak tagi lamkoiba kya state asida lakpina na papaw kat thadun honare lengana tarutan han state amak wena uhunana bahonari atuba lambi akaiba singasi matam chana semjin hautabadi soidana mapal lamgi lamkoiba singi mamangda sang tabagum na thokani haina nakle
Sangai Festival ki anisuba band benu oriva hafta kangjai pungi kha thangba chaliba advance hosta lambi ase asugi matik phibam chada leiri lambi ase jo hojik black topping ching tawi da bana gari chatpada ufal wawa hauduna miyam da kodong chada ba kaya mayong nare amrom da imphal ki lambi thong singi phibam chadriba asigi matang da minister na sanalebak na hangba minister da sanalebak na hangba hang amada Sangai Festival mamang da lambi sing ase semjin ba yaba habadu yangchin gani yariba makai Marweba lambi sing asi semjinada buhonagani aina fangdokiba laikibane makatarakwa atopa pauda sahi nauri pinupi masa amaba ikai khumnaba mangan biramle aina pokpana wakatkre Thawal Police Station ki manung chanba mafam amadagi nupi masa ama Thawal Nawangkong dagi miyo amana phamlan biramle hiramasigi matangda Thawal Women Police nasu thawa sabidre Pokso eki makata marale rabana fa asibo fabidre aina nupi masa dogi apokpana maral siragli Ngasi nungtil Thawal asoba bazar ki mafam amada pawai sing gunabada nupi masa asigi apopana phongdorak pagi matungina magi masa nupi asna class 11 ka tuna sahi taragani pan phawa sudringai ki matam dagi hauna nuwa asna thiamduna kehara khanai kai khumnaba mahan bituna lakpani nupi masa asigi masindagi khangbangam ki ikai khumnaba mahan bituna lakpani haibasi nupi masa asigi masindagi khangbangam ki adong pasahi asigi me taraga tarukta nuwa asna nupi masa sibolawbi gani hana thiamduna selaba matung Amako zai kai kumna bamanghan biraga makura amagi dukan tu hundok tu na thambiram ki hana maral siragle. Nabi masa asida nupa sigi makura amadi mantuam chana nupa tu suhalagdre lorkre han khronat abadi police ta pitok lakani haiba yauna ki han biki mayum da phone tar patagi nabit asi makta da masa nupi bo. Lawruga Thawal Police Station da complaint amasu tawke. Tungda nabi masa asi Thawal gi one stop center da hingama thamke nawalaga nupa asigi imungi miyoi sing jawna wadi chana bada Selfie raga jana dapat tarok pada police na sukses asde kaya thawa sabi dapat dagi. Koda satu na complaint tau ki koda Pokso ya ki makada case sama lakukan piki. Ada beberapa fase na sahi asigi me kun kamang ada anticipatory bail lagu na lerum ki magi anticipatory bail ladu Thawal korna sahi asigi September kolom doi daka krehai ki. Apo pan makata na hai hiram asigi matang dengan si forward Thawal women police na nupa sibo fawa amade kari kamba action amata lakukan na laiba asda Manipur ge. DGP amadi Thawal SP da ahiba serol ambaga loinana Pokso eki makata leira banufa asiba ngasi fawa phabidre aina wakat ke adoma ngasi fawa action amata lawbi dana leire hiram masigi matang da police da satun hanglo bada su phabu phangdre lotuna laikre aina aiwona khumlake Tokan bethodok wathok na marap waraga mapalam da lotun laiki basing de kutak da phagat pagami aduga Pokso ek amasu senaraga leiriba miyoi amabuna lordkre aiduna kari mata dawidre hiramasida police na thawa sabida ba asina thodok asida kanagomba angam athau singi khut jawraba haibasu singnaba pawe maramaduna police ke thawang asidi matung da su crime masing yamna tholak na bambawang ne Thawal women police na tumin lai seliba asta leba kasibo losing liba sebedistar en behna hianba mieng changpiu ana sophang doragle Nagalamarом da singilam da Pokso case nembagi maram thigat pachangi dingko sahi nauriba angang sing da sexual asung sing bathabak sing sataba miyo sing bo Pokso eki makhada agba serak ya pi bagaloina da sibagi chara phawa pi ba yawi haina High Court of Manipur ge Chief Justice Janjoy Kumar na phangdokre awafa masi ngasi High Court of Manipur na sindna Pokso Act 2012 implement tawbagi mathang da pangthokiba Nomigi webe state level consultation ki thorom da saruk ya na phangto ki bani khana nai bagi thorom matu ki hawdok bagi saruk ta Chief Justice Sanjoy Kumar hai leba ka sigi wena angang sna sathaba sexual assault otpan leiba pornography na sing bathabak sing chathaba miyoi sing bo hak pasarak pina na bagi dabak India like na protection of children from sexual offense Pokso Act 2012 faji kumja lisingani taragani toiki November taramari degi sana bahau ki bani Ega sesana rakpa ngasi di sahi tara mafung faragle masih gemari lainana Supreme Court ge yathang matungi da ega sigi matang da khanai na bagi thanna naina bagi mi pampang thopane khanna naina ba asida saruk yari ba miyos na thamlakwa anabu wakolon singa dukhana duna nauna eka hasta semtok semdin tawna na ba made he na matik mayai laiba eka ma ohna da pathawdang lamina se ega sinangang singi matak da sataba sexual abuse ki case kaya amasu asumba well phangana na ba hona duna lakli hojik pa bode eka sigi makha da well sathara case kaya ama Conviction pi hibada natana case kaya amasu asumba well fangan na bahonare hauji cha dhariba case sing asisu sahi nauriba angang sing oibani na sal friendly oiba mong da sadhabane ega sigi makada fangpam tokwa hak sing adu miyamda ningthina khanganaba awareness sing pak tobagi mathau taba lai
Karigumba sahi nauriba angang sing sexual assault satare aiba khanglabadi khodak da mari leinaba singi mafam da complaint tawiyo hena ningthina khangna bagi da makta mahiroi singi curriculum sing da so aptuna batau karamna sigumba tawdok sing thorak matam da thengnagani abagi wakhalon sing khangan ba jange lengang na so sigumba tawdok sing da laibak thithon leiraba angang sing yai fa thawrang sing so paikat biduna makoi gi tungki punsi da asangba mioi amamo uhena na bkhona pham thoge Thorang mari leidana social welfare minister Haikam Tengkon Hai state asida pokso ke case asi masing wangkalak pa thengnare masi social media na singba internet ki thaga si chakolak padagi su case masin hegana bagi masa kambo oi manipur gi weni yang bada tampaki mafam sing dagi pokso ke mari leina ba case sing masing jamna lak pa thengnari singgi mafam sing dagi di hiram asi ke mari leina ba case masing jamna lak pa lenga ki record matungina thengna de sahi nauri ba angang sing sataba sexual assault ki thabak sing asi singgi mafam sing da su thorak pa matamda Kasnamari lona yansin akiba yawbadagi case masing jamna laktribra abasi thido pa change masi punamuk oidona so state asida hausik oriba case ki masing asi handanna ba mari lena ba department kudimna punchillaga naina ba matamda sang handan ba soidana ngamgani abagi thajawal lai social welfare department ki maike dagi su angang singi hak kanna ba made makoi ki awaba tarak pa matamda mateng pangna ba thawang kya paikatuna lagle Masigi manung chana state ki thakda sa welfare committee ama district ki thakda su sal protection unit semdona thabak tawre tongi jumbi ora kadori ba sahi nauri ba angang simbo sexual abuse na singba thabak sing sataduna tongan ba lambi amada salhan ki dana bagi kanna bagi damak salhan ki padagi kanna bagi damak asiga mathabak sing sathari ba myo singba akan ba lo semdona yade ai ba khangana ba thabak pang thok ma thau dai social welfare department ki maike dagi su manipur da leiri ba tongan ba District Taraga Daruk Aste awareness program sing pangthok na bagi thawrang lairi haike Manipur International Textile Expo 2022 haudokre politician sing na oida pada patawbadi lebak mangani se minister politician sing na fatraba oida pada ba tawrabadi lebak mangani politics tawriba sing na thamoi senglaba amasung thabak tawda manung mapan pauna thabak tawrabadi lebak asi maratap kani hana se minister en birena pangdokre Manipur lenga ki Directorate of Handloom and Textile na sintuna Infales ki Nilgudi da leiba arwan harda ngasidagi hawduna November taraga mari foba sadagada Manipur International Textile Expo 2022 mari dex udopagi tharomda CM na of wafam asi phangdoke bane manghai sinthiraga oida fada pa tawraga politics tawba yaroi Manipur da matau asumna tawraga lengak pairakhibana India na ningtam khiba sahi humputra panga suraba phawada haujisu kari mata ahongba parakpangam da bane manghai masagi da khanba frup kanglup naiba politics tawba politician khara nambaram oraga lamdam basida Irang thoklam bani masjid makai gi wakal da politics tawba politician sing lairipa makai lamdam masida irang makhata na laikhigani hausiti Manipur asi phibam jamna farabani loina ahomba kya laklabani se minister na hai PGP na lusingba ahan basung sinaba leihak laklaba matung da Manipur da mani dek saudo ki bani lamdam masigi nupi kya na fesa lonsa tawtuna abasung khosa hai bagi photo pagi thabak tawriba miyosina lamdam masigi sanmil lon faganana ba hona bada lawriba thawrang asiba malayam gi miyam da khangana na bagi damak Manipur International Textile Expo si pangthok bane lamdam masigi fesa lonsa masung khosa haibagi polam sing asi Manipur gi wangmada khak natna malem gi lebak kya da hian basak khangana na bagi pandamda maditex asi pangthok bane haike laghum budra rom gi drug fare IGAR South ki miyang makada samra first Modi Batalina Sandan District ki manung sanba Molnoi Place ke dagi jungle na thi bahum basa thabada sapon ke kun ga manga da hap laga lot laga thamlamba mai ka drug brown sugar gram sahum yang khai phangba ngamle phagalaba drug adu malem gi katen lupa lak computer rom gi ni phagalaba drug adu Technopol Police Station da sinakre haile nagalamrom da combing operation chathagre Impal West District Police ki commando team na district kasi ki manung sanba ningombam awang laikai amadi konjing laikai Kauna thabi dengan si ayuk pung taruk minit nifu dagi nipan makai fawa laikai asigi yum marfu ga mangharum da thiba umba chathagre thiba umba adu da miyoi chama ga supna banga amati tongan ba lalawlu ki bail out hom jauna verified chathage adu miyoi amada faba panba lai hide haire sahi tara ga nipan ki makada sexual assault chathaba thengna rabadi authority de report dawga da bane Sahi tara ganifan ki makada laiba sing da sexual assault chathaba thengna birabadi mari lainaba authority da patam chan report tawgadabani haina High Court of Manipur gi Chief Justice Sanjoy Kumar na phongdogre Sanjoy Kumar na wafam asi High Court of Manipur na sindla palace compound da laiba city convention da pangthogiba implementation of POCSO Act 2012 ki madang da nomagi oiba state level consultation da phongdogibani Singtam chakawan mit da ima sing lakhidabana haibagi tanja phangkedabani ima sing bo selga mantik na khibanate POCS
Kangla mamangda mafi thongdana forest sathagiba imal taragani thoi tha kudingi lupa lising ani pension oina piduna ikai khumnagani haikibadu ikai khumna bot pa oina pijage haibane ima sing basel ga mating na banate ana Federation of Civil Society Organization box gi maikadagi sengdorakle hilamasigi matang ngasi wangkai pukri mapal dalaiba lupasigi office da pawgi mifam ama pangthoktuna lupasigi president TS Marihan phangdokibada ima sing namiyam gi damakta laukiba malemgi miyamna kinaraba thawthang adubu lupasina wang pathak da ikai khumnaba oina ima sing da thagi pension pijagi habani ima sing da thawai usita duna haikibana te haire Mahana makhatana phangdorakibada haukiba October 16 lupasina lamda masigi singtam da leiriba dingol amadi CSO punamuk batun tauki maduda ima mapan asina yauriba lup singsu yawi adubu ima sing amat lakhida pada maram oraga makhoida habagi tanja adu phangkidabane ima sing hana hairam de habagi wafam ama lakriba si lupasina yamna sokpa amoire haukiba sahi lising ani marigi July taramanga da thokiba malayamgi miyamna kidariba thangjam marorama gi misi mari lainana pen rabi ima sing sa thagiba forest adu baning singba oina ima sing da lupasina lenyan momento amadi dakina katpa chatpa matamda ima sing gele hawri bapibam khara urubada lubasina makhoi bu honor tawge ana khan khiamade asingba tawba asina tungda aikhoida su kana ko pasna honor tawbirakani abagi wakhalol aduga loinana lubasigi angamba level sel gi mateng oina panglasi haiduna tawkhibane certificate lengyan amadi memento pi bhaiba sidi kang makhada namsin khiba madi kanafong khang taboi sel lorabadi karigumba amato warabasu yaba jai haiba asi khan bagi lupasina khongthang asi laukibane imasing basel ga mantik na bagi wakhal laiki de haire loina na chakau badu da sing tam dagi lakleba tiliba miya mamang da imasing bo ikai gumna duna korum duna imasing da pension pigani ana haiba du law thoki haibagi wakhalo laikibane ado imasing da lakida bana hariba ado pang thopang amkide makatarakwa atopa pauda agang ani kidnap taromba miyoi ani fare Central Assam gi Nagaur district laiba masin manau oiba angang ani kidnap tawrambani haiba miyoi ani gi manungda nupi ama phagat pangamkhre angang ani maksu Nagaur ga thangnana leiriba Karbi Anglong district gi police na arrest ko to pangamkhre hari khangau tana mang ki badu pamasa ani edugi apopana badda driver police station da missing report ama ngarang tangala khiba matung dangasi nauriba masin manau adu kanana bagidama police na operation sa thagibani nupamasa ani edu auki basagul sinamita Barveri kungkang talaiba makoigi yum adugi thongal da sanaduna leiringa da kidnap tawkibani haire nupa masa sing adugi apopana thangalakiba campaign aduda nupi amagi maming kidnapper oina yawrakhi police na rupi adugi matang ta mahake mobile phone gi tower location gi mateng lauraga magbo phagan na khongol ligibani haire angang ani uralamba nupi ado phagalaba matungda atopa kidnapper nupa amagaso phagat pangam khre haire sahi nauribi nupi masa fuwada chena pa miyot manga police na fare nupi lerba nupa amaga mari lainai abagi damak sahi nauribi nupi masa amaga phubada chena basingi manungda miyoi manga police na fare haire police ki report matungi na tawdoga si Tripura gi Khoi district ki manung sana leiba Telimora sub division da thwaki bane thasi gi ani da nupi masa asnam ha kanung sinai ariba nupi lairaba nupa asiga loidana bike tongduna koibu salingai da miyamna thengna padagi makhoi ani bo pharaba matungda nupi masa adu miyamna fuki bani tawdoga du da victim oiribi nupi masa adu Telimora sub division ki manung chanba Samlong area dagini mabufu da sina ki pamiyoi sing aduna sahi nauribi nupi masa aduna masa ani lairaba Toisin dry area dagi nupa amaga aron ba mari lainarami aina baral si ki bagaloinana nupi masa adu bapu saibagi thabak sa thagibani tawdoga du da Tripura da ruling party oina lairiba BJP ki luching ba khara so se nai haire thasi gi ani da thoki ba tawdoga du gi matang da police na report amata phangba lai hide adu bagarang tawdoga sigi matang da video amba viral orakraba matung police na tawdog thoki ba mapam adu da sangsin ge nabi da du da sunupi masa adu mung manung gi bio sina tathi da wena taramba thengna ge kodok da police ki team matuna ang adu ba mapam adu da gi lak thoklaga mama pa kawraga khosin apaga loina na thawdok adu gi matang da case sama register tawtuna miyoi manga phagat ki bane faraba miyoi manga adu gi manung da victim asigi mani amasung ha ki masin mana uthok pa yawi haire lineman ama sikhi baga mari lainana sub division officer suspend tawkhre lineman ama maina singduna sikhi bagi tawdok ama mari lainana Mizoram Government State Power and Electricity Department ki makhada leiba sub division officer ama suspend tawkhre haire reporting matungi nagarang nabidang waram pung mari rom tabada long talai town ta masagi sahi kuntrarom suraba lineman Francis Rosung nunga maina singduna sikhi bani mahna mai sem bagi thabak tawringa da atopam bioi amana control room dage khangau dana mai thasi lakpadagi laibak thiba thawdoga du thoki bane lineman Francis maina single apgi paw hek phangbaga department ki team ama thawdok thokpam aduda thuna jang sangsin ki baga loidana hospital pokhatuna treatment sadagi adu moina bak ma hospital da lekana phangam dana sikhi bane
Truk amasung auto rickshaw thomjinabada nupi tariat sire. Ngarang nubidang Karnataka ki manung chanba pidar ki khunggang amada truk amasung auto rickshaw thomjinabagi thodok amada nupi tariat seki bagaloinara taraga mathoi asoka panangkre ana police ki pau amanhari. Police ki pau ki matungina thodok atu laikite pasing atu sinbi ngakdani makoi hanagum tabak suba chalora pamatung auto rickshaw atu tongla kamayumda halakpagi lambida bem la kheda government school manakta truk amana makoina tonglakiba auto rickshaw adu thomjalakibani thodok atu laikideba nabi singa dudi parvati sahinifu pabhabati sahi kuntraga taru kundama sahi hompu yadama sahi nifu zagama sahi kuntraga mari swar amma sahi yangkai manga amsong rogmini bai sahi hompu ne thodok adu sokla pamgyoi taraga mathoi ki manungda gari ani adu ki driver sing yaure makhoi ne ki pibam khudong thiningai ori thodok asig mari lena police ta case ama register daukhibag loina thijin bagi thabak sa thaba haugre makatarakwa atopa manipur ki phauda Iroi salamdagi loktak pat takiba yaba ising lambi semnadaba warem nakre haukiba November marida basai laira bengon maningda miyamgi oiba mipam aba pangthoktuna iroi salamdagi loktak pat takiba yaba ising lambi ama matam supagi oina matau karamna lehenba yagadagi abagi matangda khananainaki aina like minded youth development association ki president BM Salaudin na phrase ta thokpa zerola mana haire Serola sinahai nongzu thagi matam lakpa khuding ki ising lambi laitabana baram oidona bengon gi mafam ahambada ising isau thoktuna miyam awaba mayuk nare maramaduna awaba kaya mayuk nariba si thogandana ba iroi salamdagi tawaya kom phauduna lokdak pa tawa yaba ising lambi ama matam chupagi oina lahinana ba mifam aduda ware blau ki haire mifam aduda iroi salamdagi tawaya kom takhiba ising lambi asi mamang thakdagi lai oikraba Bengon gi halaman singna thampiramba pak jawba adumak thamnanaba mari lainaba department jauna lakliba November taraga nithoi amasung taraga humdaida demarcation toknaba makhatana warep lauki haire mapamani da thokiba thodokta miyoi ani laikhidre miyoi amagi asi bhaksang su phangle tongan mafum sing da thokiba thodok sing da miyoi ani laikhidre thodok sing asigi manungda ngarang ayuk andro police station gi manung chanba Yaripok ning thok nai gi laukonda lau yai bagi mesin na sabkhai bada lau yai ba miyoi ama laikana ba ngamtana laikhidra haire laibak thiba toktok atu laikhidra ba miyoi adudi MD Salman Khan sahi kun ga daruk apokpa MD Malik kawi haire amaromda matam kanadana jeribam hilga to thokiba lambi gi khutong thiba toktok amada su miyoi ama laikhidre miyoi amana sokpadagi laikan nakhre haire laikhidra ba miyoi adu jeribam gi dibong dagi khaidem borjit apokpa Japan kawi Makwayani Honda Activa registration number AS 11/U5724 da tongtuna lakpada Tata truck registration number AS 11C2626 na thombane soglaba jiri bamgi bafwadagi mudum anan apokba Dilip Housing Silchar Medical Hospital da laiganari hari nakalamromda mayumdagi thokibadagi thiba khangda leiraki bamyoi ama sina phangle housing pabagi oina miyoi atuna karamna siram lebano haba chapchana khangba gamdre Laikhidraba miyo edagi maming uidom momo sahi kuntraga taruk apapa laikhidraba nimai kawe Yanglam police station ki manung chanba owabagai makha laikai dakin haire Asi bhaksang arang nungtilpung ahu makarum taba matamda owabagai gi Buffalo Farm manak tafang gibane Manasida ka leramba matamda masin mayada itairami haire Laikhidraba gi imung manung gi phangba pau gi matung inadi Laikhidraba momo tha asagi marida ipung taraga mathoirom taba matamda Mayumdagi thokibadagi thiba khangdan lairakibani haire Aribada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga jari channel asina domda kanarabadi subscribe tawi business subscribe tawi romoloinana like and share tawu sukawi kanupna makpo amakhanna thagajari